Manipurda President Rule Chalaiduna Assembly bu Suspended Animation Thamkraba Numit Taruknigi Matung ngasi BJP ge MLA Kharana Party asigi Manipur State Unit ki President A Sharda ga Unaduna Wari Sanari ngasi nungtil pung anirom tarakpa duwaida MLA sing adu nitaipat chutekta leiba BJP Manipur gi office Thambal Sanglenda Thunglakibani Makoi Singh Adudi Singh Jamai AC के MLA Yumnam Kemchan Langtabal AC के MLA Karam Shyam Hianglam AC के MLA Dr. Wairadi Shyam Amadi Lamlai AC के MLA L Ibomchani Makoi na Thambal Sanglen hek yaurakpaga SKTV News na political gi oiba karamba ahongba sing leibagi haina hangba wahangda Makoi gi oiba wafam amata fongdokide adubu President A Sharda ga wari saba lakpani haiba wafam di fongdoklamki Ningsing bayabadi February ki tang mapanda nongtongbam birena Chief Minister gi fam thado kraba matungda anauba luchingba khanba ngamdana leikibaga loinana ta asigi haukiba tang taraga humdoida Manipurda President Rule thamlakkibani Amaromda miyam gi mihutna lengakpa pami President Rule pamde MLA sing lingjel manabiyu haina lamdamasigi maike kayadagi miyamna kholaw kaya lauduna leidibani